Mayambo Amazing Bible Prophecy Ministry Taram Noksari ngasi lesson mari suba ani suba tangka aikoigi marup Jisu hairibjigi makata bado aikoi nimnan mai sai an bada Prabhu Jisu na pokiba mana sibikiba asina kari tawe habdugi maramda koina khangkre aduga ngasi para asisu yamna maru oiba para amani maramdi Prabhu Jisu Krista yaudana aikoi miyoibagi arang khopam leiteba mahana pokpa mahana siba mahana hinkatpa aduga mahana anirak subo ina lakpase yaudana di aikoi miyoibada arang khopam leiteba aduna aikoi arang khopam gidamak Prabhu Jisu je yamna darkar lei koi ahan bada pathna tause sagada leibai paisho hoje aikoina aikoigi kanbiba mapu Jisu Krista aikoigi maru oiba aikoigi iyamba oiba Prabhu Jisu Krista gi maramda ikoina makhathana kharani nagada hui masida nahana popi view aina ngang basu chuna ki thawai sengban na singbiu tari bichi nausing de thawai sengban ngang biduna Prabhu Jisu Krista bu hena khangduna aikoi gi pap khudum momon da pisan da duna koina arang ko bomo do se na paija bangamba lopa no pi have to ohen view Prabhu Jisu Krista gi minde kulum jare amen aikoi gi nipan suba question masida yeminasi aikoi miyoiba punamak papna manghalabra ifadamna pap tawbadigi aikoi taibu miyoiba se sibanare pap tawduna aikoi mipung khudung sibanare adubu pap haibsuna aikoi mipung khudung mase manghalabra haibsigi maramda aikoi yengsi Romans 5:12 tahai maram aduna mi amagi maramna tayang panda pap aduga pap ki maramna siba sangkhibagumna siba adu ni punamukta thangthare maramdi ni pumnamangna pap tawre haibne pap haiba asina miweba punamak sihalle sinausa masi question na sab sane mi amana haibde adamna pap tawre pap tawbachana maram iduna malam prithvi da pap sange aduga asiba haise pap tawduna ikoida asiba ohle mipung khuduma asiba ohle maramdi mipung khuduma pap tawre aikoi khudumok pap tawbuna aikoi khudumok sibana rimne karamba sibana pano purukpa asiba je kaino haikan aikoina ani shuba siba adamna tawbudagi aikoina phangba je pap ki dandi ani shuba dudi aikoina phangde mongondagi phangba je karino aikoi gi sibana haiba haksang gi mongondagi phang sibana haiba haksang degi sibana haida ba haibse oithok tabne sinawsa aduna aikoi khudumok pap tawduna pap phangne habne adu Romans 3:23 da jo hai maramdi mi punamak pap sele amasung ishogi matik mangandri sothai for all have sinned and come short of the glory of God ishogi matik mangana haibdi koina pap tawduna ishogi lamchatege khoi sothare ishorna taibung miyoiba je mahakka saktam manana haibdi sakchu da ju mahakka manaba aduga lamchat sadata ju ishorga manana idenda semgibne ekoida leiriba sakchuje aikoigi saktamse ishorgi dagi lawga sembani aikoida leiriba lamta sajat ishordagi ni adubu pap tawbadu dagi di hairiba ishorgi afaba lamchat aikoida leirambado aikoi sothareba aduna marambadana saitan gi oiba lamchat hingchai tamba minung sikhangdaba ada pija pithak haitaba asiguma taing phami oiba lamchatse aikoi miwebada laireba masi kaino ishorgi lamchat dagi aikoi sothai habni Uduga Romans 6:23 hai the wages of sin is death pap ki atong mandi sibani adubu ishogi khudan di aikogi ibung Krista Jisu da lomba naida ba hingbani pam na aikoida asiba pore second death adubu nungaiba paudi Prabhu Jisu Krista ki mapana aikoida arang khubam mase lemna phangan le habne Jisu Krista ki mapana aikoida arang khubam gi khudol ishogi khudol arang khubam mase aikoida lemna phangale sinau sadu de koi ishobu thagatse pa ishobu thagatse Prabhu Jisu Krista bu thagatse maramdi makoi gi mapana aikoina arang khubam phangmane makoi yaudana di aikoina arang khubam phangba haibse kaidongda leitabane sinau sa masi aikoina kawredamni aduga amuk yangse mathangi question da mapanda aikoina tawba pap ki dandi sing punhabaki tamak mahangna aikoi gi damak kari tawbikre aikoi huje mipung ko dimo pap tawre shogi wayan da pap tawro gadi sisuna haibse maki wayan na dandi pirabani haireba dandi sing ase pap ki dandi sing ase punaba Jisu na kari tawbiki
khoina khange Isaiah 53 je Prabhu Jisu na khoi gi damak papi khoi gi damak kari tawuni ha gi maram da ibani maduda yengna se 53 ki 4 da tasena mahak masamuna khoi gi laina thongatuna pubire khoi gi awa ana pubire adum oina ma khoi gi khoi na khankhide mahak ti jebire ishogi chaina phangle amasung wahalle hamne mari da ri keno khoi na pugadaba पाप की दंडी दो महान पुबीरे अखोना फंगदबा अवाबदो महान फंगबीरे फंगने हैबनेबा मसे अदुगा अखोइदा येगदबदो मंगुंदो इने दंडी दो पीरे येबीरे हैबने मंगादा अदुबो अखोइगी लंगचबगिदमा अखोना पाप तोबगिदमा माकु सोहनखी हैबने प्रभुना क्रॉस सिबजे करिगिदमा तनो अखोना पाप तोबगिदम है पाप के तो मंदे शिवनी असीबा हैबजे अखोना फंगदमनी शिबा हैबदी हातपा ई ताहनबा मंगा ककपा हातपा ई ताहनबा हैबजनेबा अदुना प्रभु जिसुना क्रॉस ता अखोइगिदम ई थाबेरे सिबिखरे करिगिनो अखोइना फंगदबदो अखोइना तौकुदो अदुगी मतुंगिना माना क्रॉस सोन बिखरे अखोइगी अरोन अरांगिदम महाक पोफनकी अदि फुगी चाइना यैखी ताना थिनखी जुपिना मखोंदा थाखी मखुत्ता जुपिना थाखी मराबक तिंखंगी लुहु उखी पायलट की ममांग महाको साजैना खनखी पुनः मगदो कनागिदमक्तनो पाप याउदब महांगना पापे अखोइगिदम फंगबने क्यादा नुंसिख्रबा खोइना खनगदबने मसे अखोइना इंथबा फंगनबगिदमक सुमथोकपिबो अदो महाकी मथक्ता ताखी अदुगा महाकी सैफमना अखोइबु फनखी हाइसे अखोइगा नाबसे करिना फलेबा पारकी सैफमना महांगना अखोइना फंगदब दंदिदो महांगना फंगे अदुगा अखोइना पापकी अनाबसे अखोइदा फानबी हैबने तरुकता अखोइ पुनमक याव संगुगुमना सेराना दुना सटखरे अखोइ खुदिमक मागी लंबीदा दैथोखरे यहोवाना अखोइ पुनम के अयोल अरान महाकी मथक्ता ताहले पाइसोना अखोइ पुनमना फंगदब दंदिदो माई मथक्ता ताहले अधामगी मतमदगिना अरोइबगी मतम सर्ग सकदबा मपम खुदिमना फंगदब पापकी दंदी खुदिमक मंगोंद फंग इशोना पापम तुकुसे पापी अखोइबुदि नुंसी पाप खुदिमक अइगी पुंसिदा नंगी पुंसिदा अखोइगी पुंसिदा तौरिबा इशोना यादे हैबा इशोगी आइन थुकाइबा तौरिबा पाप खुदिमक छे मसीगी दंदीजे प्रभुना पुबिख्रमने अखोइना प्रभुदा थाजरगा मदुगी दंदीदो अखोइना फंगदबनेबा नुंती नंग अइना तौरिबा पाप मयामजे मसी अखोइना पाप की दंदीजे प्रभुना पुई अखोइना पाप तौबुसिना प्रभुबु हाली हैबजे अखोइना खंगदबने मसीना प्रभुबु अवाब ताहनबने पुनमक तो इशोना खंगे मी कयामना तमालेम पृथ्वी हौबदेना प्रभुना लाक्टिंगे मतमदा लैरिबा मी खुदिंगमसना पाप कयाम तौगनी हाइरिबा पाप पुनमक तुगी दंदी कयाम यांगनी हाइबसे इपा इशोना खंगे माना खल्लोरगा पुनम प्रभु जीसु ख्रिस्तदा पीखरबने अदुगिदमना महाना असुके मति क्रॉसदा वाना सिरिबसे आइगी इपा My God, why hast thou forsaken me? Haise aigi ishor nangna aibu karigidamak thadokpibano haise hairiba pap mayam adugi nandido mahana pubna mono moidana ishona param tuguzabna mono moidana mahakse mongphamdagi hingatkani haibagi asa phaw mongonda chingnaba layeba maramdi pap se asukumatik phate magi dandi se asukumatik chaweba aduna maram moidana prabhuna cross ta langki लाउखी बनेबा इसिनाउसा अखोइ खंगसे मसी खंगगा अखोइ पुंसी पाप तौबा थादोकसे थादोननाइगी शक्ति प्रभुना क्रॉसता पिबिख्रमनि माना अखोइदा थौजान पिबिख्रमनि माना याथंग पिबो खुदुमा अखोइबु ngamningaigida माना पिख्रमनि ngam कोइना मंगोंदा संगजगदबनि महाकी मफमदा अखोइना पाप थादोकपा ngammaningaigi थौजान को लैतबा लैते पुनम मंगोंदा फंगे अखोइ काउमसी अदुगा रोमियो 5 की आइता मु यंगसे अदुबो अखोइना पापी ओइरिंगै मक्तदा Kristana अखोइगी दमक सिबीबा अदुदा ईशोरना अखोइदा महाकी नुंसिबु उत्पीरे क्या दा ईशोरना अखोइबु नुंसि हैबजे केदौबा अखोइना फत्तबा मी ओइना अखोइना धर्म सेलगा हैब नथे अखोइना फत्तबा पापी ओइना लैदुना पाप तौदुना वायंदा थंग थुगाइदुना ईशोरगी अनिंगबगी माक्ता लाल हौदुना हंदन पाप तौदुना अखोइदी फत्तबा मी ओइरिङै दाकु तरांग ओइरिङै मतमसिदा प्रभुना अखोइगी दमक सिबिदुना इशोरना अखोइगी नुंसिबदु पीबा
mahana cross sibi bu ko ura kanda ekoi puning hong ga mong da la ka da ne ekoi puning hong ga ekoi cross ase prabhu na ekoi gi pa ko pe gni kya da phajak raba kya da nungsi khraba ishor gi nungsi bano ekoi kaw hum se ngasi mak chu pa ishor na leiri prabhu na leiri nang aina puning hong ba ngai du na leiri bani ma ki mafam da lao puning hong laga lao aina nang gi pa sing do thadung na ba thojan pibi rage aduga arang ko bamudo no da sutoi choi na pibi rage haina prabhu na kauri bani phatta bai khoi bu kauri bani ekoi prabhu gi manak ta changse tara sabu question da jisu na sibadagi amuk hingat pa ase ekoi da kari gi da maru oibra haini snausa prabhu na pokpa prabhu na siba prabhu na hingat pa ekoi gi da mak loi na samane prabhu na pok traba lak traba tang panda la ka pok traba rang kum leitre amuk sibi traba rang kum leitre aduna ne saitana on the cross je nang ishogi machan pa already nang cross gi kum daro haiji saitan da themi bini maram di mana cross kum dara ko ngamine cross gi kum dara ga mana sagada salama ba adoi taraga de khoi da rang kum leitre amuk sikhre siba asidagi mana mu hingat traba khoi da rang kum leite snausa hingat pa habje yamaru hai hingwa aduna 1 Corinthians 15 gi 17 19 da khoi yeng nase krista bu hingat hin bi drabadi na khoi gi thajaba aremani na khoi hoju phawba na khoi gi pap sing da leire aduga krista da tum khraba mu khoi chu mangle tum khraba habde si khraba snausa aduna prabhu jisu na sibadagi hingat traba khoi kan de khoi christian oi ba kan de arembani ekhona ngasi christian oi je kaino prabhu ne hingat kibagi da ma ekhon siraga su ekhoi hinkat laga amung hana hinkat laga maha ka unaraga ni shubala pada hinkat laga arang khubum phangane haine ekhoi christian oi bne ai chu ahan ba matam da christian oi tinge matam da ekhoi gi yum manak da ministers karak pa matam da christmas ni matam da aina khalam christian sing have the prithvi da quite gi pangwa mi sing maram di makhoi gi sikraba Yesu Krista bu ishobu makoi na line na kurami asiba lai bu kuramba mi je kwadi ga pang bane na ina wakal da igi wakal da nong na balai rami adu bu ko na di mak aina asumba khangak pa de oh prabhu di asiba isho na te ma di hinkat pa isho ni tayang panda la ke ba line hai na kuram ne bu kudim lo ne siki amata hinkat ki ba se kanano prabhu Yesu Krista ne maram di karigi ai khoi ga rang ko ngi dam masine masimaru hai amuk trama thoi de khoi yeng se ji Jisu na hojik kadai da leibage Jesus hojik kadai da leibage mahana kari tawri haibje ko yamne ko nda siraga hinkala sakre adugo ma hoji ani shubal lakti masigi marka mahana kari tawri masi yamuru e 1 Timothy 2 gi 5 da hai maram de ishor ama duga ishor amasung mising gi marakta dainabi ba amalai mahaka di mi oiba Jisu Krista ne man Jesus Christ ne mediator ne wanom biba papi ekoi ga ishor gi marakta wanom biba yasnan ngai wanom biba mi je ekoi gi dama papi ekoi gi mission da pa ishor da haisa biba mi je kanano prabhu Jisu Krista ne aduna ekona pap kari guma tawro su ekoi mamon da haije je ekoi gi aboke ne fazon tu gi wan da haije kana gumna pap tawro di koi waninga lete ekoi gi wanom biba Jisu Krista lai abji koina mahaki manakta ekone sanga da bani koina haije ga da bani adu matam de koi kaishu punga waninga le koina pata ba pa me am drogo ju koi buje prabhu na ipa ishogi manakta ekoi gi da ma haije biba saga gi sanctuary manung da lairinge matam ja ekoi gi asa lairi hek tholak kraba koi gi asa laitre masin ko aduga second Hebrew 2 gi 17 dai maramadu mi singi pap ki da pedhan ba iratpo oina ba mahang na ishogi hiram singda nungshihaiba amasung thaja ba yaba puro helen oina ba maram khuding muta mahanu machim na ushingum oiba se tangai pada oirami hane indistana ko maram maduna in all things hiram khuding it believe him to be mela and to his brethren Jesus Christ is a koi mi biga manan shem khamni kai kidam mana shem ibno abdi that he might be a merciful and faithful high priest in things pertaining to God Shoga Marila never hirams asida, I koi gidama menung shishawa, taza bayaba, puro hilmako ama oina baneba.
to make hariba puroi makosna reconciliation for the sins of the world tang pan da lai ba khona toriba pap khuding makse ishor ga ikhoi ga pap tobudana ikhoi ishor da gi khaidokramni ikhoi yengna bu oramni hariba yengna bu oram ikhoi je ma ka chanana ase chana ba je keno pap ki dandi pi dingai di pap ikhoi ikhoi na dandi do pi dingai di ishor ga ikhoi chana bu oide ikhoi na phangada dan ju kana na kre ma na phangre adu ga hoju ma na kai dori ikhoi gi purohit mako oye purohit mako ki mathau je karino pap haijabib pap sengdokpibagi thabuk to taw kraida sanctuary manungda masiko atobadi non chana mase sanctuary gi maram da takpide deo atomen gi maram da takpide ado koina high priest ki mathau je karino habde koina phajana tamaga di koin khangani issue krishna koi gi purohin mako oire kraida sagagi asengma maphamda ekoi gi tama haijabiri purohin en gi ma ki dress to sepam to pudu selaka mahak nei re ekoina kaishu warning ai lete ekoina prabhu da sanga ekoi gi pap to mahaki ina cham thokpirani sinausa aduna ekoi gi damo wanom biba purohin mako lai koina kaishu warning ai lete ekoi ma ki mapum da changjeba yeshu krishna na ekoi gi purohin mako ni haibase ekoi kawumse trying to chuba question da ekoina sakada ba asumba hingba lambi edu kanano koi mayam le khangna John 14:6 Yeshuna makoi mangondai lambi do aini ahingba do achumba do aini ahingba rang kubom do aini mi kanam tanai pai aigi mapan na tanai pai gi manak ta changbung amde hamni sinaw sa taing pan sida ikoina sat kadaba aseng ba lambi do kanano Yeshu Krishna taing pan da mi sina lai mi am kurum nei kanaw mi sina haibele all God all religion leads to one God. Hadi shorpunam amatani all gods. Hadi all gods is one. God is one. Hai ko. Shorji amatani hadi. Hai ko ina nining ba kurum masu ama kurum de puna mang masina shor ama kaktenda chingbi hai na kana umna hale. Chingbi de. Pithibi da lai ba shor kuding masina ekoi mi obagi papi da mosi bibi show kana su yaude Prabhu Yeshu Krishna natan aduni ekoi na asang ba chumba lambi chana ba lambi adudi kana no Prabhu ne ba ekoi na thige da ba koi na kuranga da ba show du kana no Prabhu Yeshu Krishna ne mahang na chumba ne ba asumba habdi ma ki wai na Prabhu na takpi tambiri ba Bible la takpi bu ko de mosi masi asumba ne ba masina tabajing dudi aran mane saitana puthok ne masina taba illiba singdo setangi matung imba singne sinausa khoi kaw humji aduga ahingba piba habje arang khubum habje wasak pibje Bible na wasai barang khubunga tang phana pi barang khubunga yam tongale ekoina Hindu dharma gi oinadi Krishna na Arjun daga habje kaino habda lan sono yadabada mana habje kaino Tang pan da mission kurumi ba lai na any ama kurungera kurumora kurum khuding makse ai bu kuram bani habne adudi ekhoina saning ba dharma satpa koina Muslim dharma sakera any Buddha dharma sakera Christian dharma sakera ekhoina kurumi je Krishna kuram bani aduna madugi matung na di ekhoina atopa Hindu dharma gi oina atopa lai kurum go koina ma phangoi da be maram leite adubu Bible asina asum boramadi atajing loi langene bisno aduna koi kawroi dabadi ahingba punsi piba ngamaje Prabhu Yeshu Krishna ni koina sakada ba sumba lambi do kanano Prabhu Yeshu Krishna ni Prabhu Yeshu Krishna pangya de koina Bible pa batai aduko tarahum do shuba question kana kaktana khoida arang ko piba ngamani very good question ka X42 thai aduga atai kana dagi arang khubum leite atai kana dagi atopa laising dagi Prithibida atop kurum nari ba laising dagi arang khubum leite hamni maramdi madugi mapana ikoibu kanbigeta ba missing marakta piraba atai ming amata atagi makhada leite ming habdi Prabhu Yeshu Krishna haiba ming janatan atopa prithibida kurum nari ba ming laigi ming laiba mayamse masina ikoida arang khubum piba ngamde nang igida mak sibibu ju kanano Prabhu Yeshu Krishna neba aikoigi pakida mak sibiba lai amta leite ishor amta leite Prabhu Yeshu Krishna natana aduna mahakakna ikoida arang khubum piba ngamani mahana ikoba yam nungsi koina phangada pakida ikoida mahana pubi mahana pokhi mahana sigi mahana hingkatki mahana amuk lakani koi hoji maki ani shuba je ngai ribne maki ani shuba je lakte phawa ikoina arang khubum je
mapung phana phangiroi besnausa mana lakpa matamda ni shubla lakpa matamda hingdun leiba misu ma kaloina sakani sidun leiba misu hingkatkani adu ko khoi ma kaloina punna sakadamni madu akhona ngai ribne snausa aduna prabhu jisu krishna natana rang ko phanggi ngam balaite aroiba question de khoi chala se yesu na mohana soidana lakadra masidi promise na bible da second coming gi maram da promise yam yaure madu gi maning da ina ani kha haijage first John ki 14 ki 1 to 3 da nakoi ki thamoi langtang nagnu nakoi na aibu thajo aibusu shobu thajo aibusu thajo habje prabhu jisu na sebok sinda maha moibu thado masak ne habje sebok sinda yam waiba adu matam da habne noi phun noi wa ganu ne hengo nakoi wa ganu ai shobu thajo aibu thajo ai gi pa yum da leifam yam na lei habne khoi ni ang ko dem ki pa pe ko dem ki arang ko bangi mafam je ipa ishogi mafam da lei ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛ ꯁꯔꯒꯗ ꯊꯧꯔꯥꯡ ꯇꯧꯅꯤ ꯃꯗꯨꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯅꯕ ꯆꯠꯂꯤ ꯍꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯚꯨꯅ ꯍꯥꯏꯁꯦ ꯂꯩꯐꯝ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯕ ꯆꯠꯄꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯀꯣ ꯑꯩꯈꯣꯏꯅ ꯉꯥꯏꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯅꯤꯁꯨꯕ ꯂꯥꯛꯀꯅꯤ aduga aina na satuna na koi kidam phom thawang thobri aina amu halakani habni aduga aina leibam phom dura na koi su leina ba aina na koi ba aina ta loksin bene aina na koi ba amu lob lakani karamana leibam phom du leina kana mission christian sin haibele akoi siba ka sarga sale hai ko siba ka sarga sale hai di prabhu jisu na masi promise bi ke ma amu lai koi lob lak gi darka leite masi ju yamna debate oiba topic amni adu bokoi na bible gi matin fadan nai na ragadi koi na masi kai su ngale te siba ka sarga sat koi ta di first Thessalonians 4:16 17 da haije prabhu na pere singa agaloina na au saga tu ji khonen galoina na lenglakani krista ja sigip singna haninga kani habneba aduga mokoi hana puroi khoi tayang pan da hingdun leiba khoi ga mokoi ga amtang da atyada pukakani aduga mahak loina na matang khuding gi leine habje karama matam dano asiba sida khoi thengna ga dobje haije prabhu na ni shubala ko matam dane chinausa masi ekhona haibani bible na haibani masi gi maram da zo hena khangade mayam na comment pira ko yai ina samon chambe hana sum yam thaga chare masi ko adu 9 2018 je christian mi mayam gi damo pap pubina ba amutang ka thok chare aduga mahak khawran ngai ri ba singa papuna ba punaba nataduna arang khubanggi damak ani shubo ina uhan bigin han english na ko ekhoi pap ki damak khoi myam ki damak papuna ma prabhu ne ekhoi ki damak cross sibigire adubu mahapu ngai jariba ani shubo ngai jariba mi sing aduda pap yautana arang khubanggi damak mahala kane han without sin unto salvation man hoje aham lakpudi ke doba khoi ki papu ngai ki lakpuni na ke doba khoi mi bi sola saktam lo lakpuni hoje ti ke doba ekhoi gi sola bhaksang lo ro lakadum ne ningthau singi ningthau waina Ishor gi matik mangan galoina na mak lakadawne ba masi lakpa matam dadi papi ekhoi ma gi mangda leba ngamoi ma ki mangana phattaba makhai ju loina sakte ga mangan gine besnausa aduna ekhoi ngaisi ma ki ani shubaje ekhoi thawran ngaisi ekhoi gi arang khobong gi amata ngairaba asadi prabhu na ani shubala ko ni khona arang khobong pangyadi prabhu na ahan balak pa ani shubala pa ahan balak pa prabhu na lakpa siba hingkat pa amu ani shuba lakpa je koi gi arang khu kino darka laiba hojing ai de se ani shuba tani koi myam thamina si aduna ina study pd se maroina kana gi damak thano bible gi asumba yamna english pa ba thok traga su yamna lairi heitra ka su mingon da ishol gi asumba ko pok taning ba missing aduda aina pd ba lesson de step by step aina pd ba ji matuna lesson 1 do pazana pabiro naina biro phadana khangaga lesson amamam tak bible taming ba missing aduda takpyu tambio adu tadi ai buju takpidi ba isu bor phangani aduga tari ba mkhoi su bor phangane madu gi dama aina hajabani tabidi ba mayam de shon bo pi boisnu mayam anagu mi ro de subscribe to bio maru pang de share to bio prabuna na ko yam na kare ko na thang to mun se any bible ga mari lena ba question prophecy or so danen gi revelation gi any bible ga mari lena ba question ro ga so hang biro hairi bu maram dai khoina phazan na ina mina se asum bathi doksi bible na hairi gi matang ni khoina sasi masik ka kana khona arang ko bum ngai amatang hairi lambi ni प्रार्थना तौसे सगदा लेबे पायम थागसरे कोइना प्रभु की अनिशुबा प्रभु जीशु ख्रिस्ट की महम तंगरे माना अहनबलाक अनिशुबा माना अहनबलाक माना सिबा माना हिंकतपा
ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯑꯔꯥꯡꯈꯣꯡꯒꯤꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯉꯥꯏꯖꯗꯨꯅ ꯄ꯭ꯔꯚꯨꯅ ꯍꯥꯏꯕꯁꯤꯡ ꯏꯟꯗꯨꯅ ꯆꯦꯠꯅ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯄꯣꯛꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ